Lakhipuronline puthokchaba September gi tang 19 Jumsa kaisa numit ki Khomjinba Pao tabirasi Ahanbada maroi Pao Maifana sinduna Manipuri lon ba Assam lenga ki associate official lon ohenana bagi matangta Lakhipur da wakat mifam pangthokre Tangna phangba urangutan ani Assam Mizoram ngamkhai gi Lailapur checkpost gi kanba ngamkhre Bahujan Sahitya Academy ki mana phanglaba singi ming lauthokre amasung Women Cooperative Education Project Imphal West na nongmagi oiba seminar pangthokre Haujik mapungoi Pao tabirase Manipuri Youth Front of Assam Maifana sinduna Manipuri lon ba Assam lenga ki associate official lon ohenan bagi damak Lakhipur Kaithel gi tribal market setta miyam gi oiba wakat mifam ma pangthokre September ki tang 19 ki ayu ki pung 10 dagi phamba ho ki ba wakat mifam aduda Manipuri Language Development Society ki president ingudam binotna Manipuri lon asi Assam sarkar gi associate official lon ohenan bagi damak aikoina akanba khongjang kayamarom changsin ma mathau tari aikoina aikoi gi imalon bukan mangamdrabadi aikoi Assam da Manipuri lon asi soidna mukhigani Assam sarkar gi thabak changbada Manipuri lon na interview thaba haibasi aikoi gi ichainaw singda yamnama kanaba oirakani haiki Kaisam Bidapati Singa ex Vice President MSPA na Maipaga loinana tongan ba CSO singna saruk yabiduna changsilaliba imalon bo Assam lenga ki associate official loan ohenana bigi damak changsiliba khongjang asigi mahi oina APSC dagi loan gi khenaba thamlambadu lauthokibani aduna aikoina kharaka kanna khongjang changsilabadi aikoi soidanama ki maipakani haibagi thajaba thamki All Manipuri Muslim Mairapai Bisangsa ki General Secretary Jubeda Begamna Manipuri lon gi damak changsilakpa khongjang khudingmakta mitai pangal Mairapai Bisingna thawai yauna saruk yagani haike Aruna Devi President All Assam Manipuri Mairapai Bi Coordination Committee nasu Assam da Manipuri lon kanana bagi damak ima sing lakhot phamthokpa thodang khudingmak lakhot kani haike Assam Manipuri Muslim Youth Front ki Cultural Secretary Salauddina aikoina dharma gi oiba khenaba thamdana imalon Assam da kandaba yade haiki Sangita Begum President Manipuri Muslim Mairapai Bi Sangsta Assam Manipuri Mairapai Bi Apunba Loop ki President Sanathoi Devi Ton Singh Seram Herajit Advisor Maipa Thangjam Brojen President Maipa na chingba mioi singna imalon kanana bagi matang da wangangki Wakat mifam gi manung chenna Assam gi Chief Minister Dr. Himanta Biswa Sarma gi mafamda Maipa gi President Thangjam Brojen amadi General Secretary Soram Thoibana khudek piba memorandum ama SDO Lakhipur Sudip Nath ki kuthangda pisinki Second official loan oiba singdong mokoi di mamaro na iba yani ati di yaroi hai It is Assamese, Bodo and Bengali the yani ati jamate yaroi na the thogo mo thokre ara school da parikha center ma oiba da koi lamdam sike to grade 3 grade 4 lowo ye da haibadi high school khragi kano capital PO namasung kano lowo da Kerani lowo da aikoi gi Manipuri medium da class 10 bok tamna pass hogi ba singkya amat da iba ngamna na pham lai re Matam tu ke amsuki presiden ko, jika kau mai pagi advisor itu, mana lakna anan singgu lagi, kau mangkani hai ke, aina ujo hobi. Kata ke mulaga, alas tu compound ke mai thari. Polis na pari ne, mak polis manga tahu na pasana, anu ada pesan ini. Kali ini periksa paper ada. Maduri ke, atu ke ege result. Kali matung dah muka mu chance kiri. Manipuri ne so thaba yara ne thak hai aduna Khomjinba High School ki our school ki second Kerani Shipur High School Sipa High School adu ye koi Khomjinba ne ina thangge jogai matra sia ase Kerani moi manga to che phangge Keraji ki maya pura gangna amat to oina Khomjinga si jangchan balle poi si do le tar dia koi hindu ki kana de koi de si re wan si de koi de si hai ba si miam na thangni raga achi Khomjinga si maya pura mo net na Khomjinga kan si ni si hai ba raga I wa hai thar si matang si anoi chen adu hojik oinak ni phingam masida chahi kaya dagi masi dagi chahi tare di pan mamang dagi aido hujur panja thiba maipa
amadi ate samstha singna honnaratuna te khoi ngasi Assamdagi Manipuri haiba khunai cha se magi lon laitrabati khunai sa leire magi na ta su loi gi batare ngasi matam masigi sarkar asina lamdam masigi sarkar asina Sasi koi mapung fana pangkoi, kau koi delegate tim mamu setuna SDO office ta masigi koi Manipuri language, sibu Assam Sarkar ki associate official language sama, ina kina biwa itu si minister di iba memorandum itu koi SDO submit orang matung dah halak le, amasung SDO na jang thawai chang jauh na, koi utara mengu tu na hari iba memorandum masih teraman dah over, amasung koi mai pak ni habis sahaja belai le, hari balu le na si language iba koi kedima Tongan-tongan belum jadi limbrik juga. Ima Panthoibi Temple Committee Poljur Siljar na silangduna Ima Panthoibi irat thorom pangthorok pagi ngarang nini chanba numita Oja Dhanina irat thorom kamari leinana mitai wari libagi thorom pangthokhi President Laisangthem Kamini General Secretary Okram Lakhikanta Finance Secretary Ayekpam Syamakanta Okram Ibomcha Laisangthem Bamcha Athokpam Biki na chingba committee members sing sarukjaki Manipur dagi lengbirakiba idau Okram Laisembana irat thawni asida sarukyaduna mapung phan ke hairi Tangna phangba lamlaki sau cheksingbu phaduna lalonitik tawbagi thabak lamdam asida su toina chathaba horakle Assam Mizoram ngamkhai gi manak Kasar jila gi Lailapur check post September gi tang 23 leibak pokpo numit ki ayukta Mizoram Phauraga mapan lebak tagi purakpo oirangmani haina chingnaba urang utan ani phagatkhre Pigliba urang utan ani adu police ki miyoi singna Lailapur check post tagi tekta kaidna kallaga forest ki miyoi singda sinakre purakhiba miyoi singdi phaba ngamaudre hairi hairiba urang utan makhal asi Indonesia dagi Myanmar Phauraga Bharata purakpo oirangmani haina chingnari Malem ki kaithelda asigumba sa makhal asi amada lupa crore nifurom oigani haina panari Lamlaki Samakalasi Lamdamasida Makhoigi Laifamga Sanadama Maramna Guwahati State Juda Puduna Cheksina Sinakragani Hairi Manipur gi oina Bahujan Sahitya Academy na tongan ba sinfamda thabak tawriba singda National Award pinanama khangalakpada Manipur dagi miyoi 18 yawrakre award phanglaba miyoi sing atudi Ngangom Tej Kumar Konthaujam Dev Kumar Longjam Somorendro, Moirangthem Romeo, Dr. Maibam Itin Meitei, Chongtham Tomba, Ranabir Chungkham, Konjangbam Ibungo, Loitongbam Barasyam, Dr. Khetrimaim Kala, Janam Nabakumar, Janam Nabachandra Mitei, Konjangbam Ibungo, Dr. Khetrimaim Kala, Khetrimaim Memdon Devi, Ningombam Tomba, Maistam Thoiba, Longjam Naramitei, Amasung Naurem Dijuni, Hairiba Award asi lagliba November gi tang 16 da New Delhi gi Garwal Bhavan da pangthokadaba Bahujan Writers ki ahom suba National Conference da lanthokani hairi award asida Soul Memento Citation amadi medal jawri Women Cooperative Education Project Imphal West na Azadi ka Amrit Mahotsav kamari lenana nongmagi oiba Rural Development through Cooperative ki seminar ama awang posangmam khulen Lai Haraupam Laibungda ngarang pangthokre program asi National Cooperative Union of India New Delhi na sponsor tawbani NSCY Women Cooperative Education Project ki President Jina Posangbam amasung Posangbam Gram Panchayat ki Pradhan Maisnam Mangina mathangsina President amasung Guest of Honor oikhi Seminar paper na Standard College ki Senior Lecturer Srimati Rosni Balana Role of Women in Rural Development amasung S Khongsai Faculty Member Institute of Cooperative Management na Rural Development through Cooperative Haiba Sida Seminar paper pakhi Self Help Group Taramathoi gi Stall Taramathoi da makhoina puthok chaba pothok singsu display tawduna thamki Self Help Group sing adu Posangmam Khulen Awang Wabagai Laikin Thabi Tingri amasung Mapaudagini Women Social Activist Nandaibam Amusana Social Worker Ningthaujam Manglem amasung Retired Senior Consultant Dr. Rajkumar Gunachandra su sarujaki National Cooperative Union gi Srimati TH Sobita Devina Board of Thanks piduna seminar mai pakna loisinki Aroibada maroiba pau amukhanna Maifana Sinduna Manipuri lon ba Assam lenga ki associate official lon ohena bagi matangta Lakhipur da wakat mifam pangthokre
तांगना फंगबा उरांग उतान अनि असम मिजोराम गमखै की लाइलापुर चेकपोस्ट की कनबा गमख्रे बहुजन साहित्य अकादमी की मना फंगलबा सिंगी मिंग लाउथोखरे अमसुंग वुमेन कोऑपरेटिव एजुकेशन प्रोजेक्ट इम्फाल वेस्ट ना नोंगमगी ओइबा सेमिनार पांगथोखरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।